Hi ma'am ngasi video anauba ama puduna lae adudi ngasi di akhoi ma je khara kebi ge tawbani bako akhoi ge luhongba chalamdai da kebado ado admaina akhoi ma da kebi ge ado madi ahanina koi keno tawrabanina hoi kitang naha manthokna babudi kebi rage ado yam kanna di keno tawraga ke sallagom ge ahanina talle harakani bako adudi luhongba chalamdai da keba khuke do akhoi ma da kera age adudi वीडियो से हौरगे लोइब फाव यंबियो मैम टोनर से हाना कनो तौजरगे क्लींजर ना हाना बॉडी ताग्रबने दो वीडियो ओइनादि लहौद्रे दुना सिना सेरम ने मैम गुड वाइब्स के अदो मैम फाउंडेशन से अखोई मादा सानबा मागी कलर का सानबा फाउंडेशन दी लेट्रे बको इंगोंदा अदो क्रायोन गे कनो FS22 से सिवैना थाबिरगे फाउंडेशन कलर से मंगोंदा बुद्धि खितंग चाना रोय बको दो इशू लेतबनिना उपाय लेट्रे मैम फाउंडेशन की जिदी मैम वारो भी याद्रे नुमितु तासलगदौरे मैम
मैम ꯑꯩꯒꯤꯁꯦ ꯊꯨꯕꯒꯤꯅꯦ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯁꯜꯂꯕꯅꯤꯀꯣ मैम ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨꯝ ꯇꯧꯖꯔꯤꯅꯤ मैम ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥ ꯃꯥꯜꯂꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯨꯃꯤꯠꯁꯨ ꯇꯥꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯕꯤꯠꯁꯦ ꯌꯦꯡꯉꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯖꯔꯗ꯭ꯔꯥ ꯅꯍꯥ ꯃꯥꯟꯊꯣꯛꯑꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯝꯁꯨ ꯃꯝꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯇꯥꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯀꯩꯅꯣ ꯊꯥꯟꯕꯤꯔꯤ ꯃꯩ ꯊꯥꯟꯕꯤꯔꯤꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯃꯩ ꯊꯥꯟꯕꯤꯔꯤꯅꯦ ꯃꯝꯈꯤꯕꯒꯤ ꯑꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯐꯖꯅ ꯀꯦꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯗ ꯐꯖꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥ ꯃꯥꯟꯊꯣꯛꯑꯕ꯭ꯔꯥ ꯈꯔ ꯁꯦ ꯐꯖꯔꯗ꯭ꯔꯥ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯃꯦꯀꯞꯁꯦ ꯐꯖꯅ ꯇꯧꯕ ꯀꯩꯅꯣ ꯉꯝꯖꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯑꯔꯩ ꯑꯔꯩꯕꯒ ꯑꯗꯨꯝ ꯇꯧꯔꯛꯈꯤꯕꯅꯦ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯂꯩꯍꯧꯗꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃो ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥꯆꯣꯝꯁꯤꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯤ ꯐꯖꯩ ꯁꯤꯗꯤ